JCILPS na hayeng megi tangkun gi ayuki pung mari dagi megi tangkun ga mathoi gi numidang wairam pung taruk fauba pung kuncha nipan gi Manipur ban kaukre. Imphal Municipal Corporation Mikhal gi thabak thauram sing kangkhannarakli mirep singna makoi gi firal chingkhatpagi thauram pangthoknari. BJP na Assam Assembly Mikhal da chauna mai paklakpada BJP Manipur na harau tayamba phongdokre mai pakpa sigi safu Manipur da susoidana laklagani haina thajaba thamnasoi. Amasung aiba World Women's Boxing Championship ta Mary Kom na mahaki ahanba bauta Sweden gi Juliana Soderstrom bu maikhiba pikre. Mayam ba khurumjari adom nengbiri ba Impact News ni ai Pinky Okram na hojik pungja sifawbagi maroiba pausing miyam da pijari. JCILPS na hayeng megi tangkun gi ayuk pung mari dagi thasi gi kunga mathoi gi numidang wairam pung taruk fauba pung kuntra nipan gi Manipur pumba makhal khuding makki sintha leptuna khongjang changsin gani haina lauthokre. Yelhomi kanana ba changsiliba miyam gi ihau amadi JCILPS na taliba dabi singbu government asina thausabi da badagi sintha lepagi khongjang asi changsin ge dawri bani haina JCILPS ki convener Khomdram Ratana ngasi Segarot ta leiba JCILPS ki office ta pangthokpa pawgi mifam amada phongdokre. Manipur na state hood phangdringai mamang da leiramba entry and exit pass pu central government na lauthokiba amadi Manipur Legislative Assembly na pass tawkhraba bill bu namsinduna thambiri basi center na state asigi yelhomi singbu muthanaba pamlibara. All political party na Delhi da chatuna bill sing asigi matang da ayaba pibinaba President Prime Minister amadi Home Minister da taksin gani haikiba wafam adu haujik fauba pangthoktana delaying tactics tawduna leiba asina takpadi miyam asibu thausa bani. Haujik center da lengakliba BJP amadi status de lengakliba Congress na miyam gi ihau amadi ihul khangdana vote ta oina hena mai onsinduna leire. Maram asina miyam gi ihau hena kansinduna yelhomi singbu kannana amadi ILP ki system asi chana hanaba miyam nasu mapung fana sagatpiyo haina Ratana makha tarakli. Khongjang asigi manungda press, medical, water supply, electricity amadi dharma karmaga mari leinaba thabak thauram singdi konsinde haina Ratana makha tana phongdoki. Heng tangkun gi ayuk pung mai dagina hangchit tang kuma dogin gin pung thro ba Manipur mafam sintungna miyamna sintha lepir kanda no akoi sintha du lepir kanda lambi sok thok kanda makal khudimagi protest tawgani maruina akoi slogan kya lawgani lambi thingani rile matim ngakani tonga tonga miyamna ngasi gi lenga asida ngasi gi polling party singada amusung ngasi gi state government so central government thawong sida akoi tonga tonga slogan lawkanda madugi akoi protest tawgani sida lepa kanda aduga maruina akoi thingma thamisi maruina office government officing amusung lanai officing hangba yaroi adagi dukan phambi gano market hangbi gano student college government su private ki kabi gano tonga tonga no leirba sing makan ko activities abda to bi gano. Manipur gi yelhomi sing kannana ba JCILPS na changsalakpa khongjang gi makha tarakpa oina ngasi Ayangpali road nakiat talaiba miyam na lambi thingduna khongjang changsinkhre. Lamlong bazar mana ki Ayangpali road takhiba lambi adudagi hauduna kongba faubada leiba lambi gi nakiat talaiba miyamna lambi da uwa faizinduna lambi chathok chasin thingki. Lambi mayaida wakat mifam famjinduna lambi thingkibaga loinana Manipur da ILP chana halu mitop na vote hadaba yaroi haina iba play card sing sijina khibaga loinana slogan kaya sulauki tungda khongjang jangsi liba singna human chain semduna kholau kaya sulauki. Inner line pumping system chana hanaba joint committee na changsin ba khongjangbu saugatuna All Manipur matam isai kanglup Sumang Lila Council amasung All Manipur Sound Service Association ahomna punna khusam naduna wakat mifam pangthokre. Wangkai Kaithel Asangbi Community Hall da ngasi pangthokiba wakat mifam aduda state government amadi central government anina Manipur gi yelhomi singbu Mut khigadabadagi kalhaunaba athuba matamda khongthang laukhatpam thoi haina amiki general secretary Mayengbam Dhananjoy na phongdoki. President gi asensi athuba matamda pibiraktuna akogi Manipur da ngasi tangdu laitadraba Manipur gi charang naraba asugumba phibam ase nena taba society ma oihanduna lamdam sida lejarebe yelongmi singbu khitang protection pibibe yaba India government ki side tagi state government ki side tagi athubu matamda tawbirangna bhaidana adugumba iho adubu support tok jaboina sit in protest ama JCILPS ki iho sibu support to boina phamjabani.
तारेनीबु स्टेट फोर्सना खुद थाखिबा थवोंगबु यानिंगदबा फोंदोक्तुना सेमखिबा JAC ना कौखिबा मतम कक्तबा उरिपो कांगचुप बन सौगतपो ओइना ngasi लमफेल सना कैथेलगी मियामना सना कैथेल लंबी ngasi अयुक पुंग 13 दगी हौरगा नुमिदांग पुंग 8 फाउबा पुंग 9 गी ओइना थिंख्रे लंबी असिगी सना कैथेल मपादगी थांगमैबन फिशरी गेट फाउबा मियामना लंबी असिदा उवा पोल पैसिनबा टायर मै थाबदा नतना लंबी असिदा गाड़ी चथोक चसिन तौबदा अथिंगबा थमखी अदुबु महैरोय अमदी इमरजेंसी सर्विस की ओइनदी कोमथोखी लमफेल सना कैथेल डेवलपमेंट अथॉरिटी अमदी सना कैथेल नुपी कांगलुपना चथखिबा लंबी थिंगबा अदुदा मियामना तारिनी फुवा पुलिस पर्सनल खुदकता दंदी पियू लॉन्ग लिव मणिपुर अमदी मणिपुरदा ILP खुदकता चनहलु हाइबना चिंगबा खोलाव कया लाउखी लमफेल सना कैथेल डेवलपमेंट अथॉरिटी के जनरल सेक्रेटरी डेविड खुमन चाना ngasi फाउबगी मनुंगदा JAC अगेंस्ट द ब्रूटल असॉल्ट ऑफ तौरांगबम तारिनीना तालिबा दाबी सिंग असिगी मतंगदा गवर्नमेंट की माइकैदगी पाउखुम पिरक्तबा तारबदी JAC असिना चंगसिलकपा खोंजंग सिंग सरुक यागनी हाइखी लोइनना मखा ताना गवर्नमेंट हिरम असिगी मतंगदा मियेंग चंगलक्तबा तारबदी खोंजंगी मखा चथरकपा ओइना लाक्लिबा जून की तांग अनीदा पांगथोकदौरिबा इम्फाल म्युनिसिपल कॉर्पोरेशन की मिखलगा मरी लेनबा कैंपेन सिंग थिंगजलगनी हाइना महाकना फोंदोखी पुलिस पर्सनल सिंह अदु दंदी फिनब खोलाव मैम अमा लाउरग लाई अदु खोलाव सिंह असि मणिपुर गवर्नमेंट पीबीबगी महुत्ता हेन अदुम हाइदि असोक्तुना फबुंग थक्ता लैता दना लैरिबा तारानी देवी जे फाजिन बिरब मतुंगदा जेनिम हॉस्पिटल की अदुगम लब सिक्योरिटी वार्ड थमजन बिदना नफुद नॉर्थ फीडिंग तौबिरी मसिदा अखोगी पेंददना उरिबुक माइकैगी ओइना बन चिंगबा ब्लॉकेट लाउथोकपनी मसिदा अखोगी ngasi फावबदा मणिपुर गवर्नमेंट अमचिंग मणिपुर सरकार की माइकैदगी पॉजिटिव ओइब रेस्पॉन्स पिरक्तबा तारगदी JAC ना लाउथोरपा मखा ताबा खोंजंगदा इको सना कैथेल नुपी कांगलुपना अमदी सना कैथेल की LSK दे क्लबना मखा ताबा खोंगंगदा सरुक याना बाइको सेम सारगा लैजरी हंदक स्टेट असेंबली दा मणिपुर दा इनर लाइन परमिट सिस्टम चटना हन्नबगी पास तौखिबा बिल अहुम असि एंटी ट्राइबल ओइ हाइदुना सेमखिबा JAC ना तांग 13 की अहिंग नोंयाइदगी तांग 19 की अहिंग नोंयाइ फाउबा कौखिबा टोटल शटडाउन बु सौगतखिबा लमदम असिगी तमेंगलोंग सेनापति उखरुल सदर हिल्स चांदेल सिंहाट जिरीबाम लमका अमदी अतै सब डिवीजन दा लेबा ट्राइबल सिंगना सौगतखिबगी दमकता JAC असिना थागतपा फोंदोरकली कांग्रेस ना चही 15 चुपना गवर्नमेंट पाइबदगी लमदम असिदा सेंजा थुमजा तंगदु लैतादबा अमदी लाइरबा मसिंग हेंकलकली हाइना थोंजु असेंबली कॉन्स्टिट्युएंसी के MLA थोंगा बिस्वजितना कांग्रेस पु मराल सिरकली इम्फाल म्युनिसिपल कॉर्पोरेशन की मिखलदा कैसामथोंग असेंबली कॉन्स्टिट्युएंसी की वार्ड नंबर 13 दा भारतीय जनता पार्टी की मिरेप ओइना चोंगथोरकलीबा ओइनाम रोमियो की फिराल चिंखतपगी थौरमदा वाफम असी फोंदोखिबनी ngasi pisumthong ningom lairak community hall da pangthokiba firal chingatpagi thauram aduda bisorjina makha taraduna hai कांग्रेस ना गवर्नमेंट मतम कुइना पाइरकले लमदम असी चाखतपगी लंबीदा मांग थाना चंगसिलकलीब्रा मनिंग हल्लीब्रा हाइबा मियामना खंथबा मतम यौरे इंडिया गवर्नमेंट ना लमदम असिबु सेमगत सागतनपगी दमकता थादरखिबा यामलबा सेनफम सिंह सेंजा थुमजा तौदुना मांगहले हाइकी थौरम अदुदा कुंबी असेंबली कॉन्स्टिट्युएंसी की एक्स मिनिस्टर एन मंगी लंगथबाल असेंबली कॉन्स्टिट्युएंसी की एक्स MLA ओजोय अमदी BJP मणिपुर प्रदेश के स्पोक पर्सन RK शिवचंद्र सुसरुक याखी मथंग थागी तांग अनीदा पांगथोकदौरिबा इम्फाल म्युनिसिपल कॉर्पोरेशन मिखलगी ngarang इम्फाल वेस्ट अमदी इम्फाल ईस्ट की SDO ऑफिस दा यत्नाबा यावदना स्क्रूटिनी लोइसनख्रबा मतुंग इम्फाल ईस्ट की SDO की मखादा लैबा या स्कूल असेंबली कॉन्स्टिट्युएंसी की वार्ड नंबर 19 की फर्स्ट मेंबर की मिरेप अमंगसी विड्रॉ तौखरे हाइना इंपैक्ट न्यूज ना फंगबा पाउचेदा हाइरी जून की तांग अनीदा पांगथोकदौरिबा मिखल असिगिदमक नॉमिनेशन विड्रॉ तौबगी मतम हयेंग अरोइबा नुमितनी अदुगा जून की अनी की पुंग 9 दगिना मरी फाउबा मिखल पांगथोकलबा मतुंग जून 3 तगी वोट मसिंग थीबा हौगदबनी सगोलबन असेंबली कॉन्स्टिट्युएंसी की मनुंग चनलेबा IMC की वार्ड नंबर 9 दा इंडिपेंडेंट मिरेप ओइरिबी थौनाउजम रंजिता की सगोलबन मैनो लैरक्ता लेबा मयुमदा मिखल की फिराल चिंखतुना याफथौनी थौरम पांगथोकरे ngasi की थौरम अदुदा सगोलबन असेंबली कॉन्स्टिट्युएंसी की हाने की MLA डॉक्टर KS लोकेंसु सरुक याखी
lamdam asigi yelhomi kannanaba Manipur government na assembly da bill ahum pass tawkhibada wahi amata haikidraga NACNIM na bill ahum asi tribal singi mayok ta leibani haina phongdoraklaba matamda ta machin kangthorakpa Naga People's Front NPF asi karamba political party no amadi party asigi MLA sing asi karamba MLA no haina Suknu assembly constituency gi MLA su oibaga lonana MPCC gi treasurer su oiriba K Ranjit na phongdokre या स्कूल असेंबली कॉन्स्टिट्यूएंसी की वार्ड नंबर 13 कांग्रेस की मिरेप ओइरिबी युमलेंबम रुकमनी गी ngasi wangkhaida leiba mayumda pangthokiba firal chingkhatpaki thauramga mari lenana MLA na haikibada paliba government asina lamdam asiki yelhomi kaningbagi aningba apamba leitaba nate पास तौख्रबा बिल अहुम असि एक त ओंथोकनबगी दमक इंडिया की प्राइम मिनिस्टर अमदी होम मिनिस्टर उननबा मतम गाइनरी हाइना फोंदोकी 2015 की अगस्त की तांग कुंठा माथोइदा बिल अहुम पास तौब मतमदा वा मचेत अमत ngangidraba yekhidraba adubu no manini lebaga NSNI na masi NT oiba binni tribal ki NT oiba binni noi pham thado ikai do sinei na hainigi election da phajana khalamba MLA oramadi madu adugumba pogoi sinei moi tage ta sunu khabar yawde khar review selective oiba mi na thagal amina moi kaisu khangdaba ngangbam su khangdaba amasu khangdaba adu nonini le kanda select oribo nomai ba NSNI na bill sigi matang do pham thado ida ipang pang hai koi resign tawjare na lawba madu karama makhali MLA no karama makhali company na sabi no honi ngasi ayuk pung nipan rom tabada mayang Imphal police station ki manung chanba uchiwa lamhang thambal hobi manak ta leiba chongtham Ranjit chahi yangkhai kauba mioi amagi nga farm gi pukrida maunaha ama siduna leiramle leikhiraba maunaha adugi maming wahengbam ningol ichal kawi masagi chahi kunrom sure mahak wabagai therapy sakta leiba mioi amada mayum paluraba matung खाइनबदगी सेकमाइजिंग खुनौ मयाय लेकाइदा लेबा ममागी मपामदा लेबनी हाइरी इमुंग मनुंगदगी फंगबा पाउदा महाक ngarang nungthil pung ohumrom tabada mahaka nauna khangnaba miyoi ama unagani haiduna thokibani nga pharmacy mapu Ranjit na ngasi ayuk machinjak pijanaba honaringaida thengnarakibani hairi mauna ha asina mafam asida siduna leiramba matamda mangak samda thauri thuramki mathabakta athauba posakna khetkibagi mami tabada natana masada selamba phirolgi phibam khara kairamki adubu leikhirabi mauna ha asi karamna sirambano haibagi chapchaba langla langjin khangba ngamdri leikhirabagi hakchang rims ki mokta postmortem gi damak pukhatkre अखोइना मा चेनगिबनेना अखोइ खल्लेबको अदुगा अखोइ पाउ हनबा सुम लाक्तबसिदा अखोइ सिंगदना दुमाइनतना थिनरपनेबा सिमसिजि मतंगजिददि यामना नुंगाइतबले उमाइता माजे अखोइ चेननेना पुथोख्रगा माइना तोम खोलमबजे चेननेना हाइबजे मोइ ममानबिजिंगजिदा हाइबजे दुमाइना ai chelni khorne haibje ngasi nungni humni mamangda main hairmena nupa dudi moi mamane bijing je khangde haiba khangde di sum wari batai moi masin chana badai tare mamane bijing ji di mai koi bani paje siji madi sungkhang khangde haiba Regional Institute of Medical Sciences RIMS ta internship tauba MBBS ki mahairoi ama tha sigi tang tara taruk amadi tara taret ki lonaba ahingda masagi hostel ki toilet ta chingnaningai oiba maongda wakhal manglaga leirambadagi haujik Siza Hospital da aruba phibam da laikanari hairi Siza Hospital da laikanari ba MBBS ki mahairoi adugi maming Ningthaujam Gyaneshwar chahi kunga manga apokpa Ningthaujam ipopisak kawi Moirang Police Station ki manung janba thanga Chandapur mayai lekai dagini Thaudok asigi matangda ngasi nungthil Manipur Press Club ta paumi singa unabada Gyaneshwar gi mayamba Ningthaujam bizen na haikibada mahaki manaw nupa RIMS Hospital da MBBS tamba loiduna haujik hospital asida internship tawribani Mahairoi asina masana leiriba hostel gi toilet ta wanthaduna leiramba haibasi kanagumba kharana plan tawraga hatnana bohonabani Thaudok thokpa numitagi ngasi fauba RIMS ki authority na inquiry amata laukhalaktabasi yaningde masagi mahairoi ama aruba phibamda laikanaraba fauba RIMS authority na checksin dabadagi Siza Hospital da pukhatuna layinglibani adubu mahairoi asi haujik fauba wakhal laktri maramaduna athuba matamda thaudok asigi langla langjin puthoknaba RIMS authority na hotnadrabadi lamdam masida leiriba lupsinga khusamnaduna akanba khongjang changsilagani haiki Music Pokta RIMS की मैं गई थी कि इनाउन पासी की
थोइबा थौदोक्सी मरमदा इंक्वायरी तौरनी हारगा हजिफो करीमता इनिशिएटिव अमता लौक्तबसे अखोय यामना नुंगाइते डॉक्टर अमा ओइनना होनबा मियोइबगी पुंसी यामना ममल यामी अदो असिगुंबा यामना नेग्लिजेंस ओइबा मागी हॉस्टेल दा लैबा असोइबा रेस्टोरेंट मेंटेन तौदबा चंगिंबा मतमना चंगबा अदुगा थोनिंबा मतमना थोकबा एट एनी टाइम एवरी टाइम कनामता करीमता वेरिफिकेशन तौदबा असिगुंबा नेग्लिजेंस असिगी रिम्स की अथॉरिटी ना आगी इनाउनुपा असिगी हजी असीबदौना तादुना लैबा सी दायित्व से रिम्स अथॉरिटी ने लौगदबनी ममांग थागी तरा माथोइदा लिलोंग पुलिस स्टेशन के मनुंग चनबा नुंगई खुलदा लैबा मैरा संगमदा नोंमै कापसिनदुना मियोय तरा मंगारोम सोगहलंबदा चेनबसिंग फाननबा मणिपुर गवर्नमेंट दा थमकिबा वाफम थबकता ओंथोरक्तबगी मायोक्ता थौदोग असिगी मतांगदा सेमकिबा JAC ना था असिगी तांग कुनगनिथोय के अहिंग नोंयाइदगी मथंग नुमित अहिंग नोंयाइ फावबा पुंग कुनगा मरीगी मणिपुर पुंबा पब्लिक कर्फ्यू कौख्रे मणिपुर प्रेस क्लब तांगासी नुंगथिल पाउमी सिंगा उनबदा JAC अगेंस्ट द क्रूअल फायरिंग एट नुंगई मेरा पाइबीगी कन्वेनर संजोय खाइदेमना हाइकिबदा नुंगई खुलगी मैरा संगदा नोंमै कापसिलंबदा चेनबा मियोय अहुम फादुना मतिक चाबा चैराक पीनबा JAC ना मणिपुर गवर्नमेंट दा मेमोरेंडम कया पिसेंदुना तक्सिनबा लैख्रे अदुबु ngasi फावबा चेनबा मियोय अहुम फादबगी मायोक्ता JAC ना पब्लिक कर्फ्यू लाउथोकपनी JAC ना चथरगदौरिबा पब्लिक कर्फ्यू लमदम असिगी लुपसिंग अमदी मियामना सोगतपियु अमरोमदा थौदोक असिदा चेनरिबसिंग पुलिस ना फाबा ngamdabagi matangda PIL ama Manipur High Court ta tharagani hainasu JAC asina Manipur government da akanba wafam thamlakli moi ahum si matam supagi na mete pangal silinau sing na kankhalaga thamle haiba wafam duni akhoi yamna nungai jadaba akhoi na condemn tawjari bisi nan gi thodok to adu makha ta badu ji pha basu leite adu government ki side gi step CC tawre haibna chingma karing tam yam da khangan basu leite maram maduna akhoi general strike public curfew ban se akhoi pam akhoi na su pamjade yarga di government na tawbom thobu tawraga di kauraroi na April 13 da thokhiba thodok to hojik tha ama makhai हेंजल अखोई तौदब यादब अखोई डेमोक्रेसी पीब अखोई हक तु सेनरगा लाकदोरिबा तांग कुनिथोइगी अहिंग नोंयाइदगिना तांग कुलहुमदोइगी अहिंग नोंयाइ फावबसे अखोई मणिपुर पुंबा पब्लिक कर्फ्यू अमा लाउथोकजरे थासिगी तांग तरा मंगादा सामुरौ अवांग लेकाइदगी मोइरांग मयुम चाउबा चही होमफु हातबदा चेनबनी हाइबा सामुरौ ममांग लेकाइदगी नांगमैराकपम सुखदेव चही कुलुमदोय अपोकपा गोपी मोहनगी युम मियाम चंगदुना थुगाइख्रे चाउबगी मिहात कमरी लेनना सेमखिबा JAC ना सामुरौदा मतम कक्तना कौरंबा बन मिहात अदुदा चेनबा मियोय फाबदगी हंतोख्रे सुखदेव की युब अदु ngasi नुंगथिल पुंग मरी मखाइ ताबा मतमदा लैखिदबा चाउबगी लैकाई की मियाम लाक्तुना थुगाइखिबनी मियाम चंगदुना युम अदुगी थोंग थोंगनाव उपु कांगथोल अमदी लैरंबा पोट चैसिंग थुगाइखि युम अदु मै थागे तौबदा थंगनबदा लैबा युम सिंग सोकदरा हाइदुना मियाम अदुना मैदी थाखिदे युम मनुंगदा लैरंबा पोट चैसिंगदी युमगी नाकलदा पुथोक्तुना मै थादोखि थौदोक असिदा चेन्नई हाइरिबा सुखदेव असि हौजिक वांगोई पुलिस स्टेशन दा फारगा लैरे हाइरि निंगसिंग बयाबदी लैखिद्रबा चाउबा सि थासिगी तांग तरानी थोइदा युमदगी थोख्रगा तांग तरा मंगादा सामुरौ अमदी थौनाउजम खुल अनि असिगी मरक्ता चेनबा नंबुल तुरेंदगी सीना फंखिबनी सिगी मतंग जे अखोई डिप्यूटी CM दा अखोइना हाइजबा मतमदा माना हाइरेबसी अनि सिमदी मरा लैतेना हाइदना थादोखरे अदुगा हुजिकी नांगमैरापमगी सोरदेबा हाइरिबसिदी मिहाल असिदा मा चेन्नई हाइदना अखोइदा हाइबिरे मखोइसि तसिंगना फंगम चेनरम तारगदी हुजि फंगिबा मिहा दंदीसे मखोइसु फंगबा ताबनी लेमौरिबा सिंजे आइना हाइजरमिजी डिप्यूटी CM दा यारगदी सार अकनबा इंट्रोगेशन चथबिरगा मिहा पचे मथंदरा नतरगा मिहा पचे अतो अपोप पुथोकपा ngamnanaba अकनबा इंट्रोगेशन तौबियु हाइबा वाफमसे आइना डिप्यूटी CM दा थमजरमे माजु मागी साइडतगी अंगम मतेंग पांगकेना हाइजबिरे अमरोमदा ngasi मिहाद अदुदा चेनरिबा सुखदेव के लेकाई की मेरा पाइबी के मेंबर हुइरेम सुनीताना मराल की मतुंग इना मियामना चैराक पीबदियाय मिहाद असिदा चेन्नई हाइदुना सुखदेव का लोइनेना फागतखिबा मियोय अनि अमदी मराल लेते हाइदुना थादोक्लिबसी चिंगननिगाय ओय मरी लेनबो अथॉरिटीना मखाताना थिजिन हनिंगी हाइना फोंदोरखि थादोरैबा अनिजिना मरान सुलै लेतराब्रा मा खदना दुम सिदा यारादरा हाइबा पोसे अखोइना याम कुमनन नाइनरे हारगा अमुक्तंगदी अमुक थिगपिना नौना अखोइ पामजै चेनदेना खारिबा मियोय अनिजे सिना दोसलगा थंबिरे पोसे खुनगी लैकाइगी ओइरो लैबाकी अखंग हाइबु ओइरो
mayamjina kadai buk chungge langi thigepa ngambiragadi thigapiyu aduga angang ji khatana adum jare habaji khoi penjadaba masana chilenda tora chang aba moi anibu khoigi gaithumda yawdi ha thador ibaje kaigumba sida phangiba angang gida phangiba danji sa manana akhang haina garpiraga mateng amuk tawbirau moi jong phangan biu ngasi ayuk pung tara khara helakpada Hairok Police Station ki manung chanba Hairok Chingdong Pokta leiba BSF ki personnel singna patrolling halakpada sakhang daba khulai paiba singna Hairok Melai Lampak Mayagi Chingthaktagi landarakre rocket launcher amadi lethal bomb yauna landarakhiba thodok aduda BSF personnel singdi asokapan yaukhide BSF personnel singnasu handuna nongmai kapki thodok asi thokpagi pau hek tabaga Thobal district commando Hairok police amadi Thobal da leiba AR gi personnel sing changsinduna thibu humbagi thabak chathaki adubu haujik faubagi oinadi mifami pungi pau amata leitri Khongman Zone 3 da ngarang National Food Security Act ki makhada card yenthokpa yauruba Thongju Part 2 Nangmairakpam Laikai dagi Kharibam Uttarbu Thongju Assembly Constituency ki MLA Thongam Biswajitna tamthina furamle haina Uttarna maral sikhre ngasi Manipur Press Club ta paumi singa unaba amada Uttarna mahaki mamanaba Okram Umarnath ki apokpi Obimola Act asigi agent oiba maramna Ningom Thongjau Sairom Lairakta Leiba Bimolagi Yumda Miyamda Card asi Yelingaida MLA TS Biswajitna Yumda Card Yeliba Karigino Yenge Hairabasu Khongman Zone 3 gi Miyamgi Yenbasida Punna Yelaga Kona Yumda Yelu Hairamki Makhoina Chak Charaba Matung Amuk Khongman Zone 3 da Card Yenba Chatpa Matamda Miyoi Tara Muk Lairami Pung amaga makhai muk taba matamda Uttarna gari manungda lairingaida MLA TS Biswajit laklaga mahak pukarak amada pusallaga wakai suri karigino haiduna mamai mamit khangdana thazilakhi haujik mahak mana pangsille mamitsu I changle hairi thodok adu yamna pende mahakti icham chamna mamanabaki mateng pangbani loinana thodok asigi matangda FIR ama Irilbung Police Station da register tawkhre hairi Amaromda thodok asigi matangda Uttargi loinabi Kharibam Ongbi Victoria na fongdorakpada leibaki mapi mapa oiriba amana asigumba thabak chatharakpa si leibak miyam laibak yamna thibani karigumba mahaki mapuroibada fattaba thoklabadi MLA TS Biswajitna daita pugadabani haiki mitche ju I asi ngak tane jangi je songi mana thajalakpagi adagi nakong ji ju pura solomda thajalakpagi ani ra omlani thajalai je ado luching mamu itadi hey ibungo nang toido saida karan taronu nang liamna ne chakro chamchamna tangthokpira agadi aiju chatkadamne adu natabida mana ona tenawada hard ke tu ke type ta chapchana laura agadi adudi akoi kamaina keno tawni adudi prajana dum laujajani decision di chap chaba para adudi ma ona dum kanano mayamna tawbigadabne aina di tawgamoi aigi di tawam thokwa aigi live attempt toropgi dang tai FIR case tawni FIR launch tawre अखोगी थोंजू केंद्र की MLA थोंगाम बिस्वजित असिनने आइगी कैसु मरा लेजदबा इपुरबबु मरुम अमदा पुसलगा लाइव अटेम्प्ट तोबा फुबीबा मामित खांदबिगी थाजन बिरकपसे आई याम पेंदे इपुरबबु जस्टिस फंगन बियु अदुगा मोरल याव तोबा सुम MLA से माइ मथक एक्शन लखत बियु Manipur Public Service Commission na haukiba chahi ki December ki anida advertisement thokduna tongan ba fam chahum ga kuntra ga nithoi laukibagi fol lau thokpada lamdam asigi yelhomi nataba mitop ama khanjilam le hairi MPSC na khanjilam laba mitop adugi maming Dinesh Kumar Kawi mahak Andaman Nicobar Island dagi ni hairi mahak po assistant engineer ki post ta khalam bani hairi hiramasigi matangda Sega Road Konjeng Hajari Laikai da leiba Kanglei Park Student Association gi mayai loi sangda paumi singa unabada mahiro Asigi President Moirangthem Lakshman na haikibada MPSC na loba exam khudingda mitop miyancha yahonnaba hotnabagi matangda mamang chahida wathok thokpa laikhrabani adubu commission asina mamang chahida advertisement thoktuna chahi asigi April gi kuntrada post hum ga kuntra ga nithoi lobagi fol law thokpada mitop khanjalamba si yabangamloi MPSC gi thawong asi lamdam asigi yelhomi singbu namthabani maramaduna hiramasida Manipur government na akan bami yeng changbi duna thabak lokhatrabadi KSA na akan ba khongjang changsilagani haiki government asigi asfoim maram oirakanda karigumba akhoi assistant engineer natraga akhoi manager civil akhoi mahana tawgodaba piriba department sing asina PWD mine irrigation department of power sigumba department asida tawgodoriba thabak sing asigi damutta
क्वालिफाइड ओइरेना लेरिबा मिसकसिंगि मनुंगदा यावरिबा नन मणिपुरी सिंगना मियामगी असिगुम्बा इहुल असिबु इकाय खुनगदौनी करिगुम्बा केसे अमदी लेबाक मियामगी खोलाव असि तबिदब थोलगदी मदुदा मसाना खंगना करिगुम्बा खोंफम असे हंदोक्तरगदी मदुदा करिगुम्बा पामदब थबक चथरक मतमदा थोलकपा अफफतबई दायित्व पुंबा मसा मसाना दायित्व ओइगदौ प्राइमरी अपर प्राइमरी अमदी ग्रेजुएट ओजा खनबदा मार्क बेसिस येंगलगा खंगनबा डायरेक्टरेट एजुकेशन एसना लाउथोकिबा खोंथांगबु यानिंगदबा फोंदोक्तुना कंगलेपाक स्टूडेंट्स एसोसिएशन केएसएना खोंथांग असे नुमित मंगानी के मनुंगदा हंदोक्तुना रिटन एग्जाम पांगथोकनबा एजुकेशन एसदा कंगहनकिबा वाफमबु थवोइदबना मरम ओइरगा डायरेक्टरेट एजुकेशन एस की ऑफिस ngarang एसोसिएशन असिना थोंगलोनसिन बनी हाइना केएसए की सेक्रेटरी जनरल ना थादोरकपा चेरोल अमना खंगलगली मतंग स्वाइस से ब्रेक अमा लौजगे मणिपुर अमदी मालेम की तोंगान तोंगान बे इपाउ सिंगल लोने खै ब्रेक ते याम थुना हंजरके इम्पैक्ट न्यूज बु मियेंग तादुना लेबियु Delta Tutorals for CBSE admissions open class 9 10 and 12 science from April 4, class 12 arts from May 4, class 11 science from June 6, vacation course for Navodayas and others from May 4. Class timing 5:30 to 9:30 a.m. and 4:30 to 7:30 p.m. For details, please visit Delta Tutorals between 6 a.m. to 7 p.m. The first urban cross hatchback Datsun Ready Go with 800cc Supna Tagilupa Lak Animakai Piba car Sigi features Sindi ground clearance 185 mm, space 222 liters, power steering, drive computer, mileage 25.14 km per liter, immobilizer, passenger class warranty. Lupali Singh Manga Khatana book Tobi Horo, Island Nissan near Standard Robert Higher Secondary School, Kanchipur, Imphal. Datsun Ready Go. मणिपुर की अहानबा ब्यूटिफिकेशन सेंटर मफम सिदा माहिंग उरिंग उनसा खोइबा अरीबा दागफम फहनबा ngami टेटू मोल फ्रेकल न चिंगबसु लौथोकपा याय हकचांग की अहेनबा फेट पामदबा बॉडी की हेयर लौथोकपा याय अहानबा लाकपीबा 100 कस्टमर दा स्किन टेस्ट अमदी डॉक्टर कंसल्टेशन लेमने हिंगजगन ngasimak unabiu डॉक्टर मधुबाला लेजर ब्यूटी क्लिनिक MG एवेन्यू इम्फाल मयाम मुकन तराम नोक्चरी बुलेटिन की मखा ताब पाव मियाम पिजरी असम असेंबली की मिखलदा बीजेपी ना अपुनब सीट चामग कुनग तरुक की मनुंगदा सीट हुंबुद्रागा निपान माई पाक्तुना मेजॉरिटी फंगबा ngamkhre amadi मसा मथंदा गवर्नमेंट सेमजबा ngamजबा की फिबमदा लैख्रे बीजेपी की चीफ मिनिस्ट्रियल कैंडिडेट सर्बानंद सोनोवाल सु माजुली ST कॉन्स्टिट्यूएंसी दगी माई पाक्रे हंदा की माई पाकपासी पुवारी अमनी हायरदुना सीनियर बीजेपी लीडर राम माधवना बीजेपी दा चादा निफु निपान दगी निफु मापन की चांगदा वोट पीबी खिबकीदमक असम की मियामबु थागतबा फोंदोखी मिखल हाइदोक्ट्रिंगै ममांगी एग्जिट पोल दसु बीजेपी न चाउना माई पाकनी हाइना फोंदोकपा लैख्रे तांकक अनीदा पांगथोकिबा असम की मिखल अदुदा कांग्रेस अमदी बीजेपी न लुचिंगबा अलायंस ना यामना कनबा मोंगदा वोट खोमनखिबनी इंग्लिसिंग अनिगा सुपना तरामाथोय की मिखलदा अपुनबा सीट चामगा कुनगा तरुक की मनुंगदा सीट हुंबुद्रागा निपान फंकिबा कांग्रेस के लुचिंगबा तरुण गोगोइना सर्बानंदा सोनोवालदा बीजेपी की माई पाकपा सिगी याइफा पाउजल सु पीख्रे ngasi haidokhiba asam ki mikhal gi folda BJP na thumping majority fangduna chauna mai paglakpada BJP Manipur Pradesh ki nitai pachu thekta leiba office da harau tayamba fongdokhre party asigi office da paumi singa unabama da party ki president Khetrimayum Bhavanandana awang nongpo ki state khara da hanana congress marai chaithakre असम दा हंदक पांगथोकिबा स्टेट असेंबली इलेक्शन दा बीजेपी न चाउना माई पागलकपा सिना मणिपुर की लाकलिबा जनरल असेंबली इलेक्शन दा बीजेपी न सोइदना माई पाक्तुना बीजेपी न लुचिंगबा गवर्नमेंट सेमगनी हाइना फोंदोखी कांग्रेस की बेस्टेंसी ऑल ओवर इंडिया दा नॉर्थ ईस्ट खक्तन गायरबने असम सी खक्तने लास्ट में लेहरी से दो हजी अरुणाचल चतखरे असम जो चतखरे अदो कांग्रेस मुक्त भारत से नॉर्थ ईस्ट खक्तन गायहबने अदो याम थुना मसी कांग्रेस मुक्त भारत से नॉर्थ ईस्ट यौरानी मथंग मणिपुर यौरगने है अखोई चप चाना थाजब लेरे IMC की इलेक्शन से हयेंग चित गायरे सिगी इंपैक्ट से चाउना तारगनी असम की असेंबली मिखलदा बीजेपी न चाउना माई पागलकपा सिदा थांगमैबन असेंबली कॉन्स्टिट्यूएंसी के MLA KH जोय किशन ना नुंगाइबा फोंदोख्रे लोनेना असम दा बीजेपी माई पाकपा सिगी अचौबा ममी अमा लाकदोरिबा मणिपुर जनरल इलेक्शन दा तारगनी हाइना जोय किशन ना फोंदोख्रे
ngasi khuyathong da laiba MLA Joy Kishan ki yumda paumi singuna bamada Joy Kishan na haikibada BJP na India senba thungna sandorik liba si party asina jat bijat khaidana miyam gi yaifana bakhanduna chakhat khongthang kayada changsilak pigani haiki mahakna makha taraduna Congress party asi miyam gi paisa lut tawba communal oiba party oiba maramna miyam nasu Congress party bu maru fukna muthatpa pamnarakle लाकदौरीबा IMC election asidasu BJP party chauna mai pakani haibagi thajaba lei lamdam asidagi Congress maru fukna muthatnaba hotnabada miyamna mateng pangbiyu hainasu MLA Joy Kishan na miyamda appeal tawki Manipur da chief minister na pairiba bibhag MDS na miyang bin lan thum yamama matliba se masi expose toraga corruption gi matang ste base toraga handaki lakadoriba cooperation election sida kon election campaign tawgani Congress pu chauna mai thiba pigani Assam da hojik praja miyam na makeup tholaktuna Congress ki machal power money power praja miyam gi damakta thadarak pasenpham miyam ma hura laga sarkar paigani na honarubudu aren ba tahan gi ba asugumna Manipur da su cooperation election sida Congress pu tora tu na mai thiba pina ba Manipur praja miyam na maruine assembly segment nipan asigi voter praja miyam na sem sabiyu haina aina appeal tawjari Imphal manungda gari chiliba si koknanabagi matangda ngarangdagi all secretariat ki conference hall da chatharakpa traffic regulation and parking committee TRPC ki mifam adu ngasi loisinkhre Transport Minister Dr. K.S. Ratan Kumar Susaru Yakibaduda Minister na Traffic Regulation and Parking Committee ki mifam asi tha khuding ki pangthoktuna Imphal City manungda transport system fagatnaba hotnaminasi haina appeal tawki Thoramadu saru yakiba Transport Commissioner M. Lakshmi Kumar Singh na Imphal City manungda traffic light lairiba sing asi tha taruk ki manungda function tauba haunanaba hotnaragani haiki Imphal manungda gari chinliba asi yenglaga ayuki pung 8 dagi numit yungba fauba amadi nungthil pung 3 dagi numidangi pung 3 fauba heavy vehicles changhandanaba mifam aduna warep lauki Manipur Legislative Assembly Secretariat ki LDA lobagi computer typing speed test hanana lakliba tarik kunda pangthokani tawramba adu khudong chadaba kharadagi tarik kunga humdoida oina yaithokle haina Assembly Secretariat dagi thadorakpa cherol amana khangalakli Masagi anaba amadagi yumda pothaduna leiriba Manipur gi State Journalist Award kayarak fangkraba Manipur gi nungtigi fongba pauche Naharol gi thaudang gi sub editor Khetrimayum Meghachit tangasi thangmaiban Assembly constituency gi MLA KH Joy Kishan na tengbang pikre ngasi nungthil MLA KH Joy Kishan na Kongpal Porompat Khetri Lekai da leiba Meghachit ki yumda chatuna anabagi phibam yengsin khibaga loinana tengbang piramki Panbayabadi, Paumi Singh na tumba chaba khangdana lauriba thaudang sing asibu pukning thogat po oina matam kayagi mamangdagi Paumi Singh na awana tarakpa matamda MLA Joy Kishan na tengbang piduna lakhibani Lalit Kala Sangam gi kunga taret suba annual general body meeting haukiba megi tang tara mangada pangthokibaga loinana nauna thaupugadaba sing khankhre B.Net Chandra Sharmana, Chairman, L. Devendrajit Sharmana, Vice Chairman, L. Gitan Singh, Secretary, K. Indubala Devi, Joint Secretary, E. Herochan Singh, Assistant Secretary, S. Jivamala Chanu, Treasurer, Oina Khankre, Amasung Advisory Board ta KS Jugindro Amadi K. Sarachandra Oina Khankibaga Loinana Executive Member Nipan Amasu Khalle Haina Lalit Kala Sangam na Thadorakpa Cherol Amana Khangalakli Khundrakpam Assembly Constituency ki manung chana leiba Uyumpok Khulda Cheliba Khamen Lok Khong Haina Khangnaba Khong asi matik chana sembi dabadagi chatkhiba April thada amadi ngarang nahan chukhiba nong aduda Uyumpok ki mafam kaya ising thumduna lupa lakh tararom ki mahai marong sing mang takre Hauzik faubada mari leinaba authority na Khong asi sembi naba taksilabasu thabak oina pangthoraktabadagi Uyumpok GP gi NREGS ki fanna Hauzik Khong asi khunja singa loinana Semnabagi thabak chathari Ichangna sogalaba mafam singda ngasi BJP Manipur Pradesh ki member retired IJP S Manglem Jauna chatuna yengsinki
डिपार्टमेंट की साइड की है IFCT डिपार्टमेंट की साइड की मनपुर गवर्नमेंट साइड की मतंग पांगबिरक्तबनिना अखोइना लैरिबा जगह अखोई उम्पोक जीपीसी लैरिबा प्रजासिंग है खोंगसिना यामना मपुंग ओइना हक्थेंगना खुदोंचाबा पीरिबा अमसु हक्थेंगना सोइबा अखोई प्रजासिंग तानारेरकांदा अखोई अंगंबा थाक्ता अखोई पाइखनमिनरगा खुदोंचाबसी मांगहनदना लैननबगिदमक्ता अखोई होनमिनसी हैना तौबदगी प्रजासिंग खरा खनरकांदा अखोई तेंबा हौजरकपनी तुरेनगी मपानदा अखोई तरबुजा अदगी कोबी अतोप मखल मखल की इंसान नापी मैम थारीसी खंगोदना तारप नोंदुना सिंगदगी जर पाइथरगा लोइना हातख्रे सिना मसी चावरब हेबोक अम ओइरे सरकारना अखोई प्रोजेक्ट अम ओइना पाइखत्रगदी मसी खरा अवाब अचौब फुरुप अमा ओइना लमदम असिदा खुंदारिबा मैतै सिंगबु शेड्यूल ट्राइब ओननबा शेड्यूल ट्राइब डिमांड कमिटी मणिपुरना चंगसिलिबा इहौ असिदा लमदम असिदा लैरिबा मिपुम खुदिंगमकना सौगतपम थोई हाइना SRDO गी सेक्रेटरीना थादोरकपा चेरोल अमना खंगलकली हौखिबा मेगी तांग तरागा तरेता फमखिबा खुदक की मिफम अमगी मतुंग इन्ना गवर्नमेंट की एडिशनल अमदी असिस्टेंट पब्लिक प्रोसिक्यूटर की फम रेगुलराइजेशन तौबगी वाफम यावना ऑल मणिपुर बार एसोसिएशन न पुन्ना वारेप तरेत लौख्रे ngasi chairap court laiba ambagi office da pangthokiba paugi mifam amada ambagi president senior advocate Ais Chandrajit Sharmana haikibada seniority ki thak yenglaga hangduna laiba High Court of Manipur gi registrar general gi fam asi laugadabani loinana district and sessions court laiba state asigi district khuding makta public prosecutor office amamam lingadabani haina association asina dabi tawri Chandrajit Sharmana makhatana haikibada haukiba chahi kunlo masida contract basis da thabak tawduna laklaba additional amadi assistant public prosecutor sing asi mari leinaba authority na thausabidana thamlakli makhoi sing asi regularize tawbiba natraga thagi tolop oina lupa lising yangkai pibiba haiba wafam sing asi association asina dabi tawri hiram asiga mari leinana chief minister law minister amadi manipur gi chief justice na memorandum pisilagani hairi Karigumba dabi tawriba hiram sing asi mari leinaba singna megi tang kuntra matoi faubada khanadragadi association asina legal fraternity amadi lamdam asigi CSO singa pullaga makhal makha kayagi khongjang changsingani haina cheksinwa thamlakli Manipur High Court Registrar General ki post ama hangdana lei hangiba post ase Manipur Judicial Service ki selection grade ta leiba Quite Senamos sings the PBU Sini. Quite important amu oresna. For the last 20 years, assistant public prosecutor and additional public prosecutor ki posi 27 vacancy layer to one public prosecutor and one additional public prosecutor. See, for the last 27 years, 20 years, must government must regularize the zikarigino. Summer vacation ga mari lainana lakliba megi tang kun go humdoi degi June gi tang mari fauba Manipur High Court hanglaroi vacation period manung channa megi kuntarukta Justice K.S. Nobin Singh amadi June gi amada Justice N. Koteshwar gi court sitting legani amasung megi tang kun ga manga amadi megi kuntra mathoi gi ayuk pung 10 makhai degi nungthil pung 3 fauba athu akai gi oiba filing tauba yagani haina Manipur High Court ki registrar general na DIPR ki khuthangda thadorok pachirol amana khangalakli Maitai Huyen Lalong Sintam Sanglen Sajal Academy ki chani ga 18 suba sanglen ama ngasi Lairen Kabida Sangakre Sangabagi Thaurumaduda Sekmai Assembly Constituency ki MLA K.S. Debendro UFO ki member sing amadi mioi kaya susaru yaki Atoiba mithunglen oikiba MLA K.S. Debendro na Sajalgi Firal Chinkhatuna Thaurumadu haudoki Sang Saduna ngasi sangariba mafam asi haubam yumnam laikai yumnam manglemna katpirakpani haina UFO gi member amana phongdorakhi Sazansi yaudarakpa matamdagi akhoi line kabi branch sida sanglen amtang sajage na khanjarakpasi sahi kun phare adubu lam tu bi kai gumba khudong cha da bakhar leibadagi akhoi na sanglen asi sabangam dana lakhi adubu akhoi puksen chawarba akhoi hawum marak yumnam laikai da laiba akhoi Yumnam Manglen Kowa, Saramana, Maki, policy, Apuida, Matong Krak, Piraga, Sangana, Bugi Matanga, Sava, Lucianabo, Honazavada, Sawa, Matenga Sima, TV with the gate, avoiding Amjavani.
Maitai Students Association Manipur University ki ahanba mapok kumon ngasi University asigi Centenary Hall da pangthokre. Thauram aduda Department of Dance and Music ki mahairoi singna nat ki oiba jago isai kaya otki. Loinana tongan ba department singi oja sing yauna thauram aduda wangang khiba singna. Maitai singna masana masabu khangjabagi chiraba matam adu yaure. Maitai singi oiba apunbagi saktam sagatpa mathau tare haina phongdoknaki. Ghari Airport Road ta leiba Sangai Honda showroom da ngasi Honda na nauna puthokpa car Honda VR5 Rural Development and Panchayati Raj Minister Moirangthem Okendro na launch tawkhre. Hauzik lamda masida naha oiriba entrepreneur kaya thoglakpadagi isamaki thongjinda khudongchaba kaya na ngaiduna leire haina thorom masida Minister M Okendro na phongdoki. Honda VR5 hairiba car asi petrol amasung diesel animakta machu taruk thongna phanghalli. Diesel dana liter amana kilometer kunga mathoiga 10.8 thauba yai aduga petrol dana liter amana kilometer 13 thauba ngami. Car asida 3-row premium leather seating gi khudong chaba yaubana car asi mi taret fauba tongba yahalli. LED position lamp ka loinana projector headlamp ki feature su hapli. Driver seat ta wanghan ba nemhan ba yabagi feature yaubaga loinana smart button gi khudong chaba su yauri. Athuba matamda Thaubal amasung Churachandpur dasu Honda gi anauba showroom hanglagani loinana malomda anauba servicing center su hangdoklagani haina Sangai Honda gi maikai dagi thamlakli. Ekoi doorstep ta ayama matam amada kana kumane gari loginde Delhi da Bombay da Guwahati da chanare ngasidi chanare ekoi doorstep ta thak lai ba ekoi doorstep ta lai gari log ba ekoi doorstep ta lai sini tapar pa Second, changi kari changi hai na kari. Yaman dedicated hoiba entrepreneur ne amo mecha. Ano hoba entrepreneur ne am follow karegi. Employment ki masing se. Sarkar na kada tagar mo hoda na chiji. Summa private farm sector. Large level ke abo ki. Smile. Koi loina yokha dile badar ni. Mahairol dagi hauna pangthok tuna lakpa ibudau pakhangba khoirambagi thauram pakhangba cheng hongba lakliba megi tangkun ga mathoi kalen gi thanil numita pangthok lagani thauram asi ibudau nongda laren pakhangba khunda duna pankhiba hanjing chingmaida pangthokani amasung laisna gi khubamda miyamna cheng laikatuna khurumgani haina inat laifam Ngakpa Apunba Luf Hampaki Lai Kanlup Maitai Laimarol Arts Performing Center Laiming Koli Lining Thau Sanamahi Thaugalup Amadi Kakhalna Punna Thadorokpa Cherol Amana Fongdorakli Hauzik Sanabagi Pauda World Champion Mangarak Oikraba MC Mary Kom na Aiba World Women Boxing Championship King Asisana Kiba Mahaki Ahan Babauta Sweden gi Juliana Soderstrom Maithi Bapikre Rio Olympics da qualify oiba ngam khibagidamak Mary Kom na yamdrabada bout anidi makhata na mai pakpa mathau tari keji yankhai mathoi gi category gi ngasi sana khiba bout aduda Mary Kom na Soderstrom bu ahum suinoda yamna lakchana mai thiba piram khibani thangja numita sanagadoriba bout ta Mary Kom na Asian Games ki bronze medalist Mongolia gi Nindin Sek ka lamba taunaragani All Manipur Football Association ki nauna President Oirakraba S. Sanatombana Association asigi article number 22A gi matung ina English aniga supna taratarukta ki English aniga supna kun faubada Association asigi members singi maraktagi General Secretary amadi Assistant General Secretary sing khannanaba natraga lauthokpagi wafam General Body da pukhatpa yanaba maram oiraga yabana maram oiraga President na M. Nilo Singh Saijin Singsit L. Navachandra Amadi L. Joytir Moy Roy Hairiba Mioi Mari Asi Anirak Hanna Executive Council da Kanghan Kraba Matungda Amfagi Assistant General Secretary Oina Hapkibani Wafam Asigi Matangda Nungtigi Manipur da Fongba Pau Che Kharada Ngarang Chayet Naba Manba Maongda Fonglakiba Pau Adu Mioi Kharagi Apambagi Matung Inna Fonglakiba Pau Oigani Haina Amfagi General Secretary L. Ranjit Royna Thadorokpa Cherol Amana Khangalagli
हॉकी इंडिया सब जूनियर मेंस नेशनल हॉकी चैंपियनशिप ए डिवीजन गेंग असी सानखिबा कुनगमातोय सुबा लिगता हॉकी गेंगपुर उडिशाना यामना लाक्चना हॉकी दिल्ली बु पांचल 3-0 अदुगा वन साइडेड ओइखिबा कुनगनिथोय सुबा लीग मैच अदुदना मध्य प्रदेश हॉकी अकादमी हॉकी आंध्र प्रदेश बु पांचल 13-0 माइथीबा पीबा ngam चैंपियनशिप असिगी कुनगहुमदोय सुबा लिगता स्पोर्ट्स अथॉरिटी ऑफ इंडिया साइना हॉकी कर्नाटका बु पांचल 3-2 माइथीबा पीखिबनी ngasi nungthil chatharakliba hockey championship asigi aroiba league match amada hockey Jharkhand na hockey Maharashtra bu panjil 3-3 da maithiba pikhibaga loinana tha asigi kunga mathoida sanagadaba championship asigi ahanba semi final da Manipur hockey ga lamba taunaragani हॉकी इंडिया की मीडियम मखादा मणिपुर हॉकी न सिंधुना खुमल लंपाक हॉकी स्टेडियम दा चथरकलिबा चैंपियनशिप ए डिवीजन असिदा इंडिया की तोंगान स्टेट अमदी यूनियन टेरिटरी सिंगदगी लाकपा टीम 13 न सरुक यारी था असिगी कुनगा माथोइदा सानगदबा चैंपियनशिप असिगी अनिसुबा सेमी फाइनल दना हॉकी गेंगपुर ओडिशा अमदी हॉकी चंडीगढ़ अनिना लंबा तौनरगनी अरोइबदा बुलेटिन असगी हेडलाइंस अमुक हन्ना मियाम दा थमसगे JCILPS na hayang megi tangkun gi ayuk pung 3 dagi megi kun mathoi gi numidang wairam pung 3 fauba pung 19 gi Manipur ban gaukre Imphal Municipal Corporation Mikhal gi thabak thauram sing kangkhat narakli mirep sing na makhoi gi firal chingkhatpa gi thauram pangthoknari BJP na Assam Assembly Mikhalda chauna mai paklakpada BJP Manipur na harau tayamba phongdokre mai pakpa sigi safu Manipur da soidana laklagani haina thajaba thamnakre amasung aiba World Women's Boxing Championship ta Mary Kom na mahaki ahanba pauta Sweden gi Juliana Soderstrom bu mai thiba pikre